ngasi phong ki ba tuan tuan ba manipuri si phong sing digi masum thok ki ba thodo wa thok sing digi maru ai bi I pau sing khongga charga manipur top channel gi meke digi myam da thamjagi ahan bada myam ngasi ge ba laibak sigi covid-19 update myam da thamjagi hauki ba pung kun gi mari da yam la ba mi habidi la ahunga lising taraga mathoi covid-19 na positive hen kre masum mi lising mari ga subna gi humdra ga teret covid-19 da hen kidre aduga congress ki mp Rajit Satap covid-19 maram oiduna lai kidre so haidi haukiba pung kun gi mari sida lak ahunga lising taraga mathoge samugo humdra nauna leba sida covid-19 positive hen kre aduga apun boyna crore aniga lak ni fuga taruk sujin kre aduga miyo yam laba miyo habde lising mari ga sumni gi humdra ga tar covid-19 positive oiduna laikhidre su hairi aduga apun boyna hauze na handuna lairiba miyo masingna lak kun ga taruk lising taraga ni pani hainasu pausna makhatana fungdorokli ahan bada mayam hauju covid-19 gi laisat ki matam oibani na mayam na amu hena khangjin bada ka na kada content masang katang hana mayam da thamjaram ge export RT-PCR test negative lak labusu covid ke layong thengna rabadi amu hana test tawgadabani karigumba RT-PCR test tawda negative result phangba tarabusu covid oigani singna layong uthorakpa tarabdi singsoi soidna amu hana test tawgadabani haina New Delhi gi All India Institute of Medical Science AIIMS ki makiri gi phongdorakli India gi medical science ki lamda khwaidigi awangba thakta lairiba institution singi manungda ama oiriba AIMS na home isolation toriba anaba singi akhanana pangthokpa webinar amagi kuthangda thadorakpa warol gi matungina leihau hoba lokang khukhuba haksang sokthaba manam amasum mahau fauраktaba saningba poktaba kok sikpa khwang naba amasum unsa pomkhatpa amadi ngangsinbagi layong thengnarabadi khudakta isolation tawduna atopa miyoi singa sokna sanaroidabani pausnai covid-19 na nakiba apunba masingi sada marfuromna thoidokna aruba phibam oibna layong leiba miyoi singaktani maram asina home isolation tawriba anaba singna doctor gi poktak matungina covid-19 gi hidak langthak sing adu course huna amadi matam sanga sagadabani heart lungs kidney hypertension amadi diabetes na singba anaba leijaba masum masai gi sei khumpu helba miyoi singna home isolation tawge hairabadi mangjonuna doctor tanagadabani home isolation tawguduriba ka lunan ba ka oigadabani amadi toina masum ningthina sit sengadabani ventilation ningthin hapa ka oigadabani amadi thong thona hangdoktuna asingma nungsit sanghanbagi khudong saba lehengadabani anaba singna makhoina sagadoriba hidak singadugi maramda ningthina khanagadabani home isolation howdringi mangjonona medical grade face mask sing sem saduna thamgadabani amadi hakchang nungairakta matamda khudakta pau fauna yaba contract number sing hana fauna duna thamgadabani athu akai amadi fatanungda thokpadagi ngak thoknaba marup mapang amadi mari mata singbu pau fauna duna legadabani loinana home isolation tawgaduriba imung adur sahi nauriba angang leba tarabadi akhanana makogi section tharang paikhetgadabani yumda legadaba covid ka anaba singna maru oina angang singa sokna sannaroidabani amasum anabana sangadabi hidak langthak sing adu anaba aduna lamba phangba maphamda thamgadabani anaba amadi anaba seba tawgaduriba mi edugi marakta wakhal taminagadabani anaba du matam suppa 3 layer mark sizinnagadabani amadi pung nipan kudingi sindokadabani sizinanaba loiraba marks adu sodium hypochlorite sada amada lupthoklaba matung hondokadabani anaba seba tawgaduriba mi edusu N95 marks upkadabani anabigi haksang oxygen gi sang wangnanaba pulse oximeter sizinnagadabani anabigi khujin khuya kaktuna luna na thamgadabani adubo karigumba khut inglabadi lumhangadabani oximeter haptuna oxygen yengdringai numit manga pothagadabani amadi screen da thokliba number sing adu second manga ahongba leitrabadi reading adu sumle hena lobu yagani oxygen gi sang sada maudraga mari degi hantakiba tarabadi khudakta doctor tanagadabani hainasu pausna mek sing apali makha sa tharak poina topa maruiba pau pranamo cycle area da me kungani thoi faw lockdown sa thakigani cycle manung no positive case yam silakpa contract tracing da khudong sada ba mayuk nariba sina maram oiraga koki NP amasum masigi makhada leba organization sina ngasimi pham ama pangthoklaba matung cycle area amadi akoiba mafam singda lakadoriba mi kungani thoi faw lockdown sa thana bo warep lokre cycle hill town KISG LWU cycle amasum KSO cycle gi lusing basingna amato oina khuyek piduna thadorok pasirol amana hai miyam gi yaifanab gi damak lup singa sina amato oina cycle lockdown sa thanaba lawrok liba wore basida miyam na sum mateng pangbiu
साइकुल बैंक ऑफ बरोदा की मैनेजर पॉजिटिव होइबना लॉकडाउन मनों सिदा हाइरिबा बैंक असिसु अथिंग लेगनी हॉस्पिटल सत्कदबा वैक्सीन काप सत्कदबा वाटर सप्लाई अमसुम इलेक्ट्रिसिटी सर्विस की ओइनदि हाइरिबा लॉकडाउन असिदे कोमथोकनी लोइना कोविड-19 की लाइसतगी ngathoknaba miyamna vaccine kapthokpiu hainasu seroladunasu makhatana phongdorakli atopa tentak paw mana urkhulda yor hakre ngarang me taraga mari ki numidang pung taraga minute taraga nithoi tabada urkhulda Richter scale da 4.3 की magnitude yoba yor hakre haina national standard for seismology NCS na phongdorakli yor habaduna maram oiduna sokpan masu malchang mang tapagi paudi hauju phawpa phangba loitri haina supali tentak na to papang tangma myam na thamjage tuan ba lebak ta leiba manipuri singna mating pirakle dana manjuri university manipur university amadi rims hospital na sing manipur gi institution singda thabak toramba haujina Great Britain France Italy Malaysia Netherlands UAE UK da leirib miyoi lamdam masida miyam khusamnaduna COVID-19 thengnabada mating oigadaba polamsing rims jenims amadi district hospital sina khusinara kre haina spaw mana palli atopa paw manamo oxygen watpana laikhidraba miyoi singi competition lengakna pigadoribra Congress hospital amasum home isolation na leiba miyoi sing oxygen watpana maram oiraga laikhidaba yauri adugumlaba miyoi sing adugi imung manungda lengakna competition pigadoribra haina ngasi Manipur Pradesh Congress Committee gi MPCC gi wangangloi ningongbam bopen na ngasi virtual oina pangthokpa press briefing da hanglakli loinana wahangkun gi mathoisu oxygen watpagi wathok asiga mari lena hangkhre Manipur gi tuan district hospital sing da ICU bed lehendaba ambulance watpa vaccine kapaga mari lena lengana pekhaliba thausil singi matangda wang sing adu hanglakhibani haina spaw snapali makasa tharakpoi na to papaw manamo minister amagi loinabina social media gi mateng lauduna covid na wahalaba miyamda tengbangli Manipur COVID-19 gi second wave asina noma gi phibam lusilakpaga loinana miyamda asobu satheng pibasu hengalakli laingakna laina asi laksinanaba lokholakpa oina curfew thamjinkibaga loinana tangai fadaba natana miyoi amata mapana thokpa yahankhidaba sida miyam wabana pandol lomnare mara asida minister Biswaji ki loinabi Junrai 1 thongamna maki social media account da Instagram gi khuthangna Manipur gi mapanda leibising phawbo yauna COVID-19 maram oiraga waraba miyam gi mating panggi thawa social media da yamna thingnari sijo hospital COVID-19 positive oibana maram oiraga masamaksu lang soksin kituna laina asibu lanthena khibai Junrai 1 ga pauksi esi wari sanaba matamda makna hai COVID-19 asina maram oiraga Sibene hena masing yamdauriba natragana mapal thokpa yadaduna sarai henduna sibasina hena masing yamdauribra haibasi uhanga moiragli miyamgi awaba miyam asi uruba taruba da mating pangnungkhibana Instagram gi khuthangna miyamgi mating pangli sohairi haukiba numit kharani gi mamangna Instagram da Junrai wona maki angama mating pangjage haiduna thagatkiba amasum maduda miyamdagi response kaya ama pirakhibasu laikre COVID-19 positive oiduna pungkun gi mari hospital gi phamungda taraba masama awaba kya thengnakhi lang sokhibaduna maram oiraga yamna waki tungdagi thang masin tumba amana thilakpagi mawongda phamungda phawba hippangamdaduna floor da olaga khangkhibasu yawi kanagomba amata nahaningde miyam yamna section biu haina Junrai bonus miyamda su appeal tawrakli second wave asina positive oiraba miyoi sing ayamana lang sokpagi complaint adumaklai mamangi ahanba lakhiba adudagi khara makhai leirabasu asumna complaint laikhibagi report laikhidi haibai laina laiset asina state asigi oina punamak thingjin khiba dukan hangba yakhidaba mapal thopa yakhidaba sing adugi khalaga maki Instagram gi account sijinaduna mating pangi haiduna status thagatkhi hairi maki team amada sinnaduna angama mating pangki makhatana suma ki team na mating pangki kani sohaiki mi amada haibasi kana amatana haining banate ika eki thadolaga upai amata leitre haina message tharakpada awabasi ekoi pulap saruk yaminasi haibigi wakalon adukha thamlaga hotnaribani sohairi yamna nungaiba mana mara asida social media sizinaba hairabasina social media paidaba yumlonabasinggi awaba share toroktuna makna makhoi adugi mating pangba ngamba yaukibasi yamna nungai hiari amaromda mating yamna pangningba leirabasu pangba ngamdaba matang yamna yauki mamangda kendra atopagi MLA kharadagi complaint lakpa yauduna aigi nupana ngangba phawba yaukre mateng pangninglabasu loina pangma ngamde
ꯑꯩꯅ ꯉꯝꯗꯕ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯕꯅ ꯃꯤꯌꯥꯝꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯁꯤꯡ ꯌꯦꯡꯂꯒ ꯅꯤꯡꯉꯝꯗꯕ ꯌꯥꯎꯈꯤꯁꯨ ꯍꯥꯏꯔꯤ